Kanglup kayana khundariba mini Indiani haina khangnariba Manipur se Chief Minister Nongthomam Birena Kanglup ani thokna khaidoktuna nuksi na handre haina kotu gi Chairman Thanglen Kipgen Maral Sirakli. State asida thokliba irang asina maram oiraga Sanmitlon da pirakliba chaitheng amadi ngami sigi yenglaga ngamela tawusi maram chabra khali haina Fisheries Minister Haikham Dingona thamlakli. Amasong kuntraga taret suba Goa National Games ki masana moiriba sepak takraw competition da Manipur na gold medal ani silver medal ani punna medal mari lawagam kray.